ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯈꯨꯜ ꯑꯃꯗ ꯊꯧꯕ ꯀꯧꯕ ꯌꯥꯝꯅ ꯂꯥꯏꯔꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯊꯧꯕ, ꯍꯣꯠꯅꯕ ꯀꯟꯕ, ꯁꯨꯕ ꯅꯣꯝꯕ ꯇꯟꯗꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛꯇꯗꯤ ꯁꯨꯛꯅꯨꯡ ꯅꯨꯡꯉꯥꯏꯌꯨ ꯍꯥꯏꯅ ꯇꯝꯂꯝꯗꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝꯗꯨꯅ ꯋꯥꯅ ꯍꯣꯠꯅꯔꯨꯕ ꯈꯨꯗꯤꯡ ꯑꯌꯦꯠ ꯑꯀꯥꯏ ꯑꯣꯏꯅ ꯂꯣꯏꯅ ꯊꯣꯛꯂꯝꯃꯤ꯫ ꯊꯧꯕꯅ, "ꯏꯃꯥ, ꯑꯩ ꯈꯨꯔꯥꯇꯣꯝꯆꯧ ꯍꯣꯏꯗꯒꯤ ꯂꯥꯡ ꯋꯥꯏꯔꯒ ꯇꯨꯔꯦꯜꯗ ꯂꯥꯡ ꯊꯥꯔꯨꯒꯦ." "ꯍꯣꯏ, ꯑꯗꯣ ꯄꯪꯀꯨꯏꯗꯤ ꯀꯨꯏꯔꯛꯂꯅꯨ. ꯏꯃꯥ ꯆꯥꯛ ꯂꯣꯏꯕꯤꯔꯝꯂꯒꯦꯀꯣ." "ꯍꯣꯏ ꯏꯃꯥ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕ ꯇꯣꯝꯆꯧꯒꯤ ꯃꯌꯨꯝꯗ ꯂꯥꯡ ꯋꯥꯏꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯧꯕ ꯇꯣꯝꯆꯧ ꯍꯣꯏꯗꯒꯤ ꯂꯥꯡ ꯋꯥꯏꯔꯨꯔꯒ ꯇꯨꯔꯦꯜꯗ ꯊꯥꯔꯝꯃꯤ꯫ ꯂꯥꯏ ꯐꯠꯇꯕꯁꯤꯡꯅ, "ꯃꯁꯤꯒꯤ ꯊꯧꯕ ꯍꯥꯏꯔꯤꯁꯤꯅ ꯊꯥꯔꯤꯕ ꯂꯥꯡꯁꯤꯗ ꯉꯥꯖꯥꯎ ꯑꯃ ꯁꯥꯔꯒ ꯊꯨꯖꯤꯜꯂꯒꯦ, ꯑꯗꯨꯒ ꯃꯥꯒꯤ ꯂꯥꯡꯁꯤ ꯍꯦꯛꯇ ꯁꯦꯒꯥꯏꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯅ ꯉꯥꯖꯥꯎ ꯑꯃ ꯑꯣꯜꯂꯒ ꯊꯧꯕꯒꯤ ꯂꯥꯡꯗ ꯊꯨꯔꯝꯃꯤ꯫ ꯊꯧꯕꯗꯤ ꯃꯥꯒꯤ ꯂꯥꯡꯗ ꯉꯥꯖꯥꯎ ꯑꯃ ꯊꯨꯔꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯊꯧꯕ ꯍꯔꯥꯎꯅ ꯂꯥꯡꯗꯨ ꯂꯧꯁꯤꯟꯕ ꯃꯇꯝꯗꯗꯤ ꯉꯥꯖꯥꯎ ꯑꯗꯨꯅ ꯂꯥꯡꯗꯨ ꯁꯦꯒꯥꯏꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ "ꯀꯝꯗꯧꯏ ꯁꯤꯗꯤ? ꯂꯥꯡꯁꯤꯁꯨ ꯃꯤꯉꯣꯟꯗꯒꯤ ꯋꯥꯏꯔꯛꯄ, ꯉꯥ ꯑꯃ ꯑꯅꯤꯗ ꯐꯥꯔꯗꯤ ꯍꯥꯏꯅ, ꯑꯗꯨꯁꯨ ꯃꯤꯒꯤ ꯂꯥꯡꯁꯤ ꯑꯃꯨꯛ ꯁꯤꯡꯕ ꯇꯥꯔꯕ?" ꯊꯧꯕ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯊꯧꯕꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯃꯥꯏ ꯏꯃꯛꯃꯛꯁꯤꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯃꯃꯥꯅ, "ꯏꯕꯨꯡꯉꯣ, ꯀꯩꯗꯧꯔꯦ? ꯅꯃꯥꯏ ꯅꯃꯤꯠꯀꯗꯨꯅ ꯏꯃꯛ ꯃꯛꯁꯤꯜꯂꯤꯕꯗꯨꯕꯣ?" "ꯏꯃꯥ, ꯈꯨꯔꯥꯇꯣꯝꯆꯧꯒꯤ ꯂꯥꯡꯁꯤ ꯁꯦꯒꯥꯏꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯅ ꯉꯥꯖꯥꯎ ꯑꯃꯅ ꯁꯦꯒꯥꯏꯔꯝꯕꯅꯤ ꯍꯥꯏꯅ ꯇꯝꯂꯝꯃꯤ꯫ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯧꯕꯒꯤ ꯃꯃꯥꯗꯨꯁꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯆꯥꯕꯨ ꯇꯞꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ "ꯁꯦꯒꯥꯏꯈ꯭ꯔꯗꯤ ꯁꯦꯒꯥꯏꯈ꯭ꯔꯦꯗꯅ, ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯅꯅꯦ ꯁꯤꯡꯅꯕ ꯇꯧꯔꯒ ꯂꯣꯏꯔꯦ꯫ ꯏꯃꯥꯅ ꯆꯥꯛ ꯂꯣꯏꯔꯕꯅꯤ, ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥꯗꯨ ꯆꯥꯛ ꯆꯥꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯡꯊꯤꯜꯗ ꯊꯧꯕ ꯇꯣꯝꯆꯧꯒꯤꯗ ꯆꯠꯂꯒ ꯂꯥꯡꯗꯨ ꯁꯦꯒꯥꯏꯈ꯭ꯔꯦ, ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯅ ꯁꯤꯡꯂꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯇꯣꯝꯆꯧꯅ, "ꯏꯕꯨꯡꯉꯣ, ꯊꯧꯕ, ꯂꯥꯡꯗꯨ ꯁꯤꯡꯗ꯭ꯔꯕꯁꯨ ꯌꯥꯔꯦ. ꯈꯨꯔꯥꯅ ꯁꯤꯖꯤꯟꯅꯗꯗꯨꯅ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯂꯕ ꯂꯥꯡꯅꯤ. ꯁꯤꯡꯂꯛꯑꯅꯨ. ꯈꯨꯔꯥ, ꯑꯩꯅ ꯇꯧꯕꯗꯤ ꯁꯦꯒꯥꯏꯕꯅꯤꯅ ꯅꯆꯥꯁꯨ ꯅꯨꯡꯉꯥꯏꯇꯦ. ꯍꯧꯖꯤꯛ ꯍꯣꯔꯦꯟ ꯁꯤꯡꯕ ꯉꯝꯗ꯭ꯔꯕꯁꯨ ꯉꯝꯕ ꯃꯇꯝꯗꯗꯤ ꯅꯆꯥꯅ ꯑꯗꯨꯝ ꯁꯤꯡꯖꯔꯛꯀꯦ." ꯊꯧꯕꯅ ꯍꯥꯏꯃꯟꯕꯗꯨꯗ ꯇꯣꯝꯆꯧꯁꯨ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯝꯃꯤ꯫ ꯊꯧꯕꯗꯤ ꯇꯣꯝꯆꯧꯅ ꯁꯥꯎꯒꯗ꯭ꯔꯥ ꯈꯟꯕꯅꯤ, ꯑꯗꯨꯕు ꯊꯣꯏꯅ ꯑꯀꯥꯏꯕ ꯍꯥꯏꯔꯛꯇꯕꯗꯨꯗ ꯊꯧꯕꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯇꯣꯝꯆꯧꯅ, "ꯀꯌꯥꯗ ꯍꯣꯠꯅꯕ ꯀꯜꯂꯤꯕ ꯑꯉꯥꯡꯅꯣ? ꯑꯩꯒꯤꯗꯤ ꯀꯇꯜ ꯑꯃ ꯏꯆꯥ ꯑꯣꯏꯅ ꯐꯪꯖꯗꯅꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯝꯂꯥ ꯀꯨꯔꯨ ꯀꯥꯔꯕ ꯑꯩꯅ ꯏꯃꯨꯡ ꯄꯨꯔꯤꯁꯤꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯧꯗꯨ ꯃꯆꯥꯅꯨꯄꯥ ꯊꯥꯅꯤꯜꯕꯨ ꯀꯟꯅ ꯆꯩꯔꯤ꯫ ꯊꯥꯅꯤꯜꯗꯤ ꯁꯣꯝꯗ ꯃꯄꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯕꯤꯕ ꯅꯠꯇꯦ꯫ ꯅꯨꯡꯊꯤꯜ ꯄꯣꯞ ꯑꯗꯨꯗ ꯄꯨꯝꯂꯤ ꯃꯈꯩ ꯇꯨꯝꯂꯒ ꯂꯩꯔꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯧꯕ ꯃꯁꯥꯗꯨ ꯀꯔꯤ ꯁꯨꯅꯣꯝꯁꯤꯒꯦ ꯈꯟꯅ ꯂꯝꯕꯤꯗ ꯁꯨꯝ ꯆꯠꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯊꯧꯕꯒꯤ ꯃꯃꯥꯡꯗ ꯍꯅꯨꯕꯤ ꯑꯃ ꯆꯩꯁꯨ ꯁꯨꯗꯅ ꯋꯥꯅ ꯆꯠꯂꯤꯕꯗꯨ ꯊꯧꯕꯅ ꯎꯔꯝꯃꯤ꯫ "ꯑꯕꯣꯛꯄꯨ ꯀꯗꯥꯏ ꯌꯧꯒꯗꯕꯅꯣ? ꯅꯁꯨ ꯁꯝꯖꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯈꯨꯠꯇꯨ ꯁꯝꯕꯤꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯆꯠꯀꯗꯕ ꯃꯐꯝꯗꯨ ꯊꯧꯕꯗ ꯇꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯂꯩꯐꯝ ꯌꯧꯔꯕꯗ ꯍꯅꯨꯕꯤꯗꯨꯅ, "ꯏꯕꯨꯡꯉꯣ, ꯑꯕꯣꯛꯀꯤ ꯌꯨꯝ ꯌꯧꯔꯦ. ꯑꯕꯣꯛ ꯂꯩꯍꯧꯔꯒꯦꯀꯣ." "ꯍꯣꯏ ꯑꯕꯣꯛ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕ ꯍꯅꯨꯕꯤꯗꯨꯒꯤ ꯊꯣꯡꯒꯥꯜꯗ ꯊꯝꯕꯤꯔꯝꯂꯒ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯧꯕꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯍꯅꯨꯕꯤ ꯑꯗꯨ ꯂꯥꯏꯔꯦꯝꯕꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ "ꯏꯁꯨ ꯏꯕꯨꯡꯉꯣ, ꯅꯪꯅ ꯋꯥꯔꯤꯕꯗꯣ ꯅꯕꯣꯛꯅ ꯁꯣꯏꯗꯅ ꯀꯣꯛꯄꯤꯒꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯊꯧꯕ ꯋꯥꯈꯜ ꯈꯟꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯧ ꯑꯃ ꯎꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯈꯟꯕꯒ ꯇꯧꯕꯅ ꯍꯥꯟꯕ ꯊꯧꯕꯅꯤ꯫ ꯈꯟꯈꯤꯕꯗ ꯉꯥꯏꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯧꯕꯨꯛ ꯀꯨꯝꯗꯨꯅ ꯂꯧ ꯎꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯊꯧꯕꯒꯤ ꯃꯃꯥꯅ, "ꯏꯕꯨꯡꯉꯣ, ꯅꯪꯅ ꯂꯧ ꯎꯅꯤ ꯇꯧꯔꯤꯕꯗꯨꯕꯨ ꯑꯣꯏꯕ ꯌꯥꯗꯧꯔꯤꯕ꯭ꯔꯣ? ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯈꯨꯔꯥ ꯍꯣꯏꯅ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯆꯠꯂꯤꯁꯤꯅ ꯃꯁꯤꯅ ꯐꯔꯣꯏꯗ꯭ꯔꯣ ꯅꯪꯕꯣ?" "ꯏꯃꯥ, ꯑꯩꯅ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯆꯠꯈ꯭ꯔꯗꯤ ꯏꯃꯥꯗꯤ ꯀꯅꯥꯒ ꯂꯩꯍꯧꯅꯤ?
ꯏꯃꯥꯒꯤ ꯈꯜꯂꯒꯅꯤ ꯑꯩꯅ ꯂꯧ ꯑꯣꯏꯅ ꯎꯔꯒꯦꯅ ꯍꯥꯏꯁꯤ꯫ ꯍꯣꯏ ꯍꯣꯏ, ꯅꯪꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯃꯗꯨ ꯍꯦꯛ ꯇꯧꯔꯣ ꯏꯆꯥꯁꯤꯗꯤ꯫ ꯑꯁꯨꯝ ꯇꯧꯅ ꯊꯧꯕꯅ ꯂꯥꯡꯒꯣꯜ ꯄꯨꯊꯗꯨꯅ ꯁꯥꯄꯣꯠ ꯈꯣꯏꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯊꯧꯕꯒꯤ ꯑꯋꯥꯕ ꯀꯣꯛꯄꯤꯔꯒꯦ ꯈꯟꯗꯨꯅ ꯊꯧꯕꯒꯤ ꯂꯧꯕꯨꯛꯇ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯐꯨꯝꯂꯝꯃꯤ꯫ ꯏꯁꯨ ꯏꯕꯨꯡꯉꯣ, ꯃꯁꯤꯒꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯁꯤꯅ ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯀꯣꯛꯄ ꯉꯝꯕ ꯑꯣꯏꯖꯔꯣꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯊꯧꯕ ꯂꯧꯕꯨꯛ ꯑꯗꯨꯗ ꯁꯟꯄꯣꯠ ꯀꯟꯅ ꯈꯣꯏꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯉꯥ ꯁꯥꯈꯤꯕ ꯂꯥꯏ ꯐꯠꯇꯕ ꯑꯗꯨ ꯑꯃꯨꯛ ꯂꯥꯛꯂꯒ ꯁꯟ ꯑꯅꯤꯗꯨꯒꯤ ꯃꯁꯥꯗ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯐꯨꯝꯂꯨꯕ ꯑꯗꯣꯝꯗ ꯁꯟ ꯑꯅꯤꯗꯨ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯃꯇꯦꯛ ꯈꯤꯇꯪ ꯉꯥꯏꯔꯕꯁꯤꯗ ꯁꯟ ꯑꯅꯤꯁꯤꯅ ꯌꯧꯁꯤꯟ ꯌꯥꯗꯅ ꯇꯣꯛꯂꯦ꯫ ꯍꯌꯦꯡ ꯑꯣꯏꯅ ꯌꯧꯁꯤꯟꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯊꯧꯕꯅ ꯍꯦꯛ ꯍꯟꯈꯤꯕꯒ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯐꯨꯝꯂꯤꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯗꯨ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯊꯧꯕ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯈꯣꯡ ꯃꯈꯨꯠꯇꯨ ꯁꯦꯡꯅ ꯍꯥꯝꯗꯣꯛꯂꯝꯃꯤ꯫ ꯊꯧꯕꯒꯤ ꯃꯃꯥꯅ, ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯂꯧꯗꯨꯕꯨ ꯈꯣꯏꯕ ꯂꯣꯏꯔꯝꯂꯕ꯭ꯔꯣ? ꯏꯃꯥ, ꯃꯇꯦꯛ ꯑꯃ ꯋꯥꯠꯂꯤ, ꯑꯗꯨ ꯍꯌꯦꯡ ꯂꯣꯏꯊꯣꯛꯂꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯨꯝꯍꯥꯏꯅ ꯇꯧꯔꯣ꯫ ꯌꯦꯡꯉꯣꯏ, ꯉꯁꯥꯏ ꯅꯨꯡꯊꯤꯜ ꯅꯪꯒꯤ ꯃꯥꯃꯗꯣ ꯅꯪꯕꯨ ꯍꯪꯂꯝꯃꯤ꯫ ꯅꯪꯒ ꯋꯥꯔꯤ ꯁꯥꯗꯧꯕ ꯂꯩ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯕꯅꯤꯅꯦ꯫ ꯀꯔꯤꯒꯤꯅꯤ ꯍꯥꯏꯒꯦ ꯏꯃꯥ? ꯃꯔꯝꯗꯤ ꯍꯥꯏꯔꯝꯗꯦꯅꯦꯍꯦ, ꯍꯌꯦꯡ ꯑꯃꯨꯛꯇꯅꯦ ꯂꯥꯛꯑꯣ ꯍꯥꯏꯔꯝꯕꯅꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯧꯕ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯒ ꯁꯟꯄꯣꯠ ꯑꯅꯤꯗꯨ ꯄꯨꯊꯗꯨꯅ ꯂꯧꯕꯨꯛꯇ ꯂꯧ ꯈꯣꯏꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ, ꯏꯁꯨ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯅꯔꯥꯏꯕꯛꯁꯤ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦ꯫ ꯅꯪꯕꯨ ꯅꯨꯡꯉꯥꯏꯖꯅꯕ ꯍꯥꯏꯗꯨꯅ ꯊꯝꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯗꯣ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯅ ꯂꯣꯏꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯅꯍꯥꯛ ꯃꯇꯝ ꯈꯔꯗꯤ ꯈꯥꯡꯕ ꯇꯥꯔꯦ꯫ ꯅꯕꯦꯅ ꯏꯁꯨꯒꯤ ꯂꯝꯕꯤ ꯁꯣꯏꯗꯅ ꯌꯥꯠꯀꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯑꯃꯨꯛ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯊꯧꯕ ꯂꯧ ꯈꯣꯏꯕꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯌꯨꯝ ꯇꯝꯅ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯄꯣꯊꯥꯔꯝꯃꯤ꯫ ꯊꯧꯕꯒꯤ ꯃꯃꯥꯅ, ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯅꯪ ꯃꯥꯝꯃꯒꯤꯗ ꯆꯠꯀꯗꯧꯔꯤꯕ꯭ꯔꯣ? ꯏꯃꯥ, ꯅꯨꯃꯤꯠꯁꯦ ꯆꯞ ꯌꯨꯡꯂꯤ, ꯈꯔ ꯂꯩꯊꯈꯤꯁꯅꯨ, ꯑꯗꯨꯒ ꯆꯠꯂꯗꯕꯅꯤ꯫ ꯅꯪꯅ ꯍꯣꯔꯦꯟ ꯆꯠꯄꯗ ꯅꯕꯣꯛꯅꯅꯦ ꯆꯝꯐꯨꯠ ꯆꯥꯅꯕ ꯇꯣꯔꯣꯕꯣꯠ ꯑꯃ ꯂꯩꯔꯤꯁꯦ ꯈꯔ ꯄꯥꯏꯈꯣꯀꯣ ꯑꯃꯨꯛꯇ꯫ ꯍꯣꯏ ꯏꯃꯥ꯫ ꯅꯨꯃꯤꯠꯁꯨ ꯈꯔ ꯂꯩꯊꯔꯛꯂꯕꯗ ꯊꯧꯕ ꯃꯃꯥꯗꯒꯤ ꯇꯣꯔꯣꯕꯣꯠ ꯑꯗꯨ ꯂꯧꯔꯒ ꯃꯥꯒꯤ ꯃꯥꯝꯃꯒꯤꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯧꯕꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯃꯈ꯭ꯋꯥꯡꯗ ꯏꯁꯤꯡ ꯄꯨꯟ ꯌꯦꯞꯂꯒ ꯂꯥꯛꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯀꯅꯥꯒꯤ ꯃꯆꯥꯕꯨ ꯑꯣꯏꯔꯤꯒꯕ? ꯑꯣꯟꯊꯣꯛꯅ ꯅꯤꯡꯊꯤꯖꯈ꯭ꯔꯦ꯫ ꯃꯥꯒꯤ ꯇꯨꯡꯒꯤ ꯅꯤꯡꯗꯨ ꯌꯩꯔꯤꯕ ꯑꯃꯨꯕ ꯁꯝꯂꯥꯡ ꯑꯁꯤꯅ ꯑꯃꯨꯛꯀ ꯍꯦꯜꯂꯤ ꯃꯉꯣꯟꯗ ꯄꯛꯆꯕ꯫ ꯑꯁꯤ ꯈꯟꯅ ꯊꯧꯕ ꯂꯩꯁꯥꯕꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯑꯗꯨꯗꯤ ꯊꯧꯕꯅ ꯆꯥꯗꯧꯒꯤ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯨꯗ ꯍꯩꯅꯗꯕ ꯄꯣꯛꯂꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯑꯗꯨ ꯊꯧꯕꯒꯤ ꯃꯃꯥꯡꯗ ꯈꯣꯡꯊꯥꯡ ꯒꯝꯒꯝ ꯊꯥꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯧꯕꯁꯨ ꯂꯩꯁꯥꯕꯤ ꯑꯗꯨꯕꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯧꯕꯗꯨ ꯁꯨꯝ ꯂꯥꯛꯄꯅ ꯃꯥꯒꯤ ꯃꯥꯝꯃꯒꯤ ꯃꯌꯨꯝ ꯌꯧꯔꯝꯃꯤ꯫ ꯃꯃꯥ ꯄꯣꯛꯄ ꯃꯕꯣꯛꯇꯨ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯨꯈꯤꯅ, ꯍꯩ ꯊꯧꯕ, ꯏꯁꯨ ꯂꯥꯛꯏꯅ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯀꯥꯈꯠꯂꯛꯑꯣ, ꯃꯥꯡꯒꯣꯜꯗ ꯐꯝꯂꯣ ꯂꯥꯛꯑꯣ꯫ ꯑꯕꯣꯛ, ꯏꯃꯥꯅ ꯑꯕꯣꯛꯀꯤ ꯆꯝꯐꯨꯠ ꯆꯥꯅꯕ ꯍꯥꯏꯗꯅ ꯇꯣꯔꯣꯕꯣꯠꯁꯤ ꯄꯤꯔꯛꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯅ ꯇꯣꯔꯣꯕꯣꯠꯇꯨ ꯃꯕꯣꯛꯇ ꯄꯤꯔꯝꯃꯤ꯫ ꯃꯨꯈꯤꯅ ꯇꯣꯔꯣꯕꯣꯠꯇꯨ ꯃꯥꯒꯤ ꯅꯥꯀꯜꯗ ꯊꯝꯂꯝꯃꯤ꯫ ꯅꯪꯕꯨ ꯁꯤꯗ ꯂꯥꯛꯄꯕꯨ ꯀꯔꯤ ꯂꯩꯒꯦ? ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄ꯭ꯔꯥ? ꯑꯕꯣꯛ, ꯃꯥꯝꯃꯅ ꯂꯥꯛꯇ ꯌꯥꯗꯦ ꯍꯥꯏꯅ ꯏꯃꯥꯗ ꯍꯥꯏꯔꯝꯃꯦ ꯍꯥꯏ, ꯑꯗꯨꯒꯤ ꯂꯥꯛꯄꯅꯤ꯫ ꯃꯨꯈꯤ ꯊꯧꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯃꯨꯡꯗꯨ ꯑꯣꯟꯁꯤꯜꯂꯒ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯔꯝꯃꯤ꯫ ꯊꯧꯕꯒꯤ ꯃꯥꯝꯃꯁꯨ ꯃꯃꯥꯅ ꯀꯧꯕꯗꯨ ꯇꯥꯕꯗꯨꯗ ꯃꯄꯥꯜꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯈꯝꯕꯅ, ꯍꯥꯏ ꯊꯧꯕ, ꯅꯪ ꯂꯥꯛꯂꯕ꯭ꯔꯥ? ꯍꯣꯏ ꯃꯥꯝꯃ, ꯑꯩꯕꯨ ꯀꯧꯕꯕꯨ ꯀꯔꯤ ꯂꯩꯒꯦ ꯃꯥꯝꯃ? ꯑꯇꯩꯒꯤ ꯅꯠꯇꯦ, ꯅꯪ ꯃꯥꯝꯃꯁꯦ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯆꯠꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯅ ꯅꯕꯣꯛꯀ ꯅꯅꯦ ꯍꯣꯏꯁꯤꯡꯁꯦ ꯅꯪꯅ ꯈꯔ ꯌꯦꯡꯁꯤꯜꯂꯝꯃꯨ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯃꯥꯝꯃꯅ ꯇꯧꯕꯅꯤ꯫ ꯍꯣꯏ ꯃꯥꯝꯃ, ꯑꯗꯨꯒꯤꯗꯤ ꯑꯩꯅ ꯐꯅꯕ ꯑꯗꯨꯝ ꯍꯣꯠꯅꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯒ ꯈꯝꯕꯒꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯇꯧꯔꯒ ꯊꯧꯕꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯊꯧꯕꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯃꯥꯒꯤ ꯂꯧꯕꯨꯛꯇꯨ ꯐꯧꯅ ꯄꯨꯝꯁꯪ ꯁꯪꯂꯝꯃꯤ꯫ ꯏꯃꯥ, ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯁꯨ ꯑꯋꯥꯕ ꯈꯔꯗꯤ ꯐꯔꯅꯤ꯫ ꯏꯕꯨꯡꯉꯣ, ꯄꯪꯍꯥ ꯍꯔꯥꯎꯈꯤꯅꯨ, ꯇꯝꯕ ꯉꯝꯕ ꯊꯕꯛ ꯅꯠꯇꯦꯀꯣ꯫ ꯃꯃꯥꯅ ꯍꯥꯏꯕꯒ ꯇꯧꯕꯒ ꯊꯧꯕꯒꯤ ꯂꯧꯕꯨꯛꯇ ꯍꯧꯔꯤꯕ ꯐꯧꯗꯨ ꯈꯪꯍꯧꯗꯅ ꯃꯇꯤꯟ ꯃꯀꯥꯡ ꯇꯥꯁꯤꯜꯂꯛꯇꯨꯅ ꯐꯧꯋꯥꯝ ꯐꯧꯖꯦꯛ ꯉꯥꯛꯇ ꯂꯣꯛꯂꯝꯃꯤ꯫
ꯊꯧꯕꯅ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯀꯔꯤ ꯂꯥꯏꯕꯛꯅꯣ? ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯦ ꯑꯌꯦꯠ ꯑꯄꯟ ꯄꯤꯗꯨꯅ ꯂꯣꯏꯅ ꯑꯔꯦꯝꯕ ꯇꯥꯔꯦ ꯇꯧꯔꯤꯁꯤ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯦ ꯑꯗꯨꯗ ꯃꯪꯂꯒ ꯐꯝꯗꯨꯅ ꯂꯩꯔꯕꯗꯤ? ꯏꯃꯥ, ꯅꯆꯥꯁꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯩꯅ ꯋꯥꯅ ꯍꯣꯠꯅꯔꯨꯕ ꯃꯁꯤ ꯄꯨꯝꯕꯁꯦ ꯑꯌꯦꯠ ꯑꯄꯟ ꯄꯤꯗꯨꯅ ꯑꯔꯦꯝꯕꯗ ꯂꯣꯏꯅ ꯇꯥꯔꯦ ꯇꯧꯔꯤꯁꯤ꯫ ꯑꯗꯨꯒꯤꯕꯨ ꯀꯔꯤꯒꯤ ꯅꯕꯨꯛꯅꯤꯡ ꯍꯟꯊꯔꯤꯕꯅꯣ? ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯏꯆꯥꯒꯤ ꯍꯣꯠꯅꯖꯃꯟ ꯐꯪꯈꯤꯅꯤ, ꯀꯔꯤꯁꯨ ꯈꯟꯒꯅꯨ ꯏꯆꯥꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯕꯨ ꯃꯃꯥꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯊꯧꯕ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯣꯠꯅꯅꯤꯡꯕꯒꯤ ꯏꯊꯤꯜ ꯑꯃꯨꯛ ꯄꯣꯛꯂꯝꯃꯤ꯫ ꯏꯃꯥꯅ ꯍꯥꯏꯕ ꯆꯨꯝꯃꯤ, ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯩꯅ ꯋꯥꯅ ꯍꯣꯠꯅꯖꯕꯒꯤ ꯍꯣꯠꯅꯖꯃꯟ ꯁꯣꯏꯗꯅ ꯐꯪꯈꯤꯅꯤ꯫ ꯑꯁꯤ ꯈꯟꯗꯨꯅ ꯊꯧꯕ ꯀꯔꯤ ꯑꯃꯨꯛ ꯍꯣꯠꯅꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯃꯥ ꯄꯣꯛꯄ ꯃꯕꯣꯛ ꯃꯨꯈꯤꯗꯨ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯅꯕꯣꯛꯇꯨ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯅꯦ, ꯅꯪꯕꯨ ꯑꯃꯨꯛꯇ ꯆꯠꯂꯨꯁꯣ꯫ ꯃꯥꯏꯕ ꯃꯥꯏꯕꯤ ꯃꯌꯥꯝꯗꯣ ꯅꯪꯒ ꯇꯥꯟꯅꯗ꯭ꯔꯗꯤ ꯀꯅꯥꯒ ꯇꯥꯟꯅꯅꯤ? ꯍꯣꯏ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯊꯧꯕꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥ ꯇꯥꯟꯅꯗꯨꯅ ꯃꯕꯣꯛꯀꯤ ꯑꯅꯥꯕꯗꯨ ꯂꯥꯌꯦꯡꯂꯝꯃꯤ꯫ ꯃꯨꯈꯤꯅ, ꯊꯧꯕ, ꯅꯪꯕꯨ ꯅꯌꯨꯝꯗꯁꯨ ꯅꯃꯥꯗꯣ ꯃꯇꯣꯝꯇ ꯉꯥꯏꯔꯝꯅꯤ꯫ ꯑꯕꯣꯛ ꯌꯥꯝꯅ ꯀꯟꯅ ꯉꯝꯗꯕꯁꯨ ꯅꯠꯇꯦ, ꯅꯪꯕꯨ ꯌꯨꯝꯗ ꯄꯣꯊꯥꯔꯨꯔꯣꯅꯦ꯫ ꯑꯕꯣꯛ ꯍꯣ ꯍꯥ ꯍꯥꯏꯔꯛꯑꯗꯤ ꯅꯥꯇꯩ ꯆꯥꯔꯣꯏꯗ꯭ꯔꯥ ꯇꯧꯕꯅꯤ꯫ ꯑꯕꯣꯛꯅ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯌꯨꯝꯗ ꯍꯜꯂꯨꯈꯤꯒꯦ, ꯑꯗꯨꯒ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯀꯦ ꯑꯕꯣꯛ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯄꯣꯊꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯃꯨꯈꯤꯒꯤ ꯃꯁꯥꯗꯨ ꯇꯞꯅ ꯇꯞꯅ ꯐꯒꯠꯂꯛꯇꯨꯅ ꯀꯩꯁꯨ ꯊꯣꯏꯅ ꯇꯧꯈꯤꯗ꯭ꯔꯦ꯫ ꯃꯇꯥꯡꯁꯤꯗ ꯊꯧꯕ ꯃꯍꯥꯛꯅ ꯇꯧꯕ ꯌꯥꯕ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯍꯟꯗꯛꯇꯤ ꯏꯃꯥꯅ ꯍꯥꯏꯕ ꯆꯤꯡꯗ ꯁꯤꯡ ꯆꯟꯕꯗꯨꯅ ꯐꯒꯗꯧ ꯃꯥꯜꯂꯤ꯫ ꯊꯧꯕ ꯑꯁꯤ ꯈꯟꯗꯨꯅ ꯃꯈꯨꯔꯥ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏꯕꯅ, ꯊꯧꯕ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ? ꯃꯪꯒꯣꯜꯗ ꯐꯝꯁꯤ ꯂꯥꯎ꯫ ꯈꯨꯔꯥꯇꯣꯟ, ꯅꯈꯣꯏꯅ ꯁꯤꯡ ꯆꯟꯕ ꯆꯠꯄꯗꯨ ꯑꯩꯁꯨ ꯈꯔ ꯌꯥꯎꯒꯦ ꯍꯥꯏꯅ ꯑꯩ ꯂꯥꯛꯆꯕꯅꯤ꯫ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯏꯇꯩꯃꯅꯕꯨ ꯌꯥꯔꯕ꯭ꯔꯣ? ꯏꯃꯥꯅꯕꯨꯗꯤ ꯌꯥꯔꯦ꯫ ꯊꯧꯕꯒ ꯃꯈꯨꯔꯥꯒꯗꯨ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯆꯠꯀꯅꯤ, ꯀꯔꯤ ꯀꯔꯤ ꯄꯨꯕ ꯌꯥꯏ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯔꯤ ꯈꯔ ꯁꯥꯔꯒ ꯊꯧꯕ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯊꯧꯕ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯀꯥꯔꯝꯃꯤ꯫ ꯊꯧꯕꯅ, ꯈꯨꯔꯥꯇꯣꯟ, ꯑꯩꯈꯣꯏꯅ ꯆꯤꯡꯁꯤꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯩꯒꯗꯧꯔꯤꯕꯅꯣ? ꯊꯧꯕ, ꯍꯞꯇꯥ ꯑꯃꯗꯤ ꯂꯩꯔꯒꯗꯕꯅꯤ꯫ ꯅꯪꯕꯨ ꯁꯤꯗ ꯂꯩꯕꯁꯤ ꯍꯩꯅꯗꯕ꯭ꯔꯣ? ꯍꯩꯅꯩꯗ ꯈꯨꯔꯥꯇꯣꯟ꯫ ꯑꯁꯨꯝꯅ ꯊꯧꯕ ꯃꯈꯨꯔꯥꯒ ꯑꯇꯩ ꯈꯨꯜꯒꯤ ꯃꯌꯥꯝꯕ ꯈꯔꯒ ꯆꯤꯡ ꯑꯃꯗ ꯁꯤꯡ ꯆꯟꯕ ꯂꯣꯏꯔꯒ ꯁꯪ ꯃꯆꯥ ꯑꯃ ꯁꯥꯔꯒ ꯑꯍꯤꯡꯗꯨ ꯄꯣꯊꯥꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯊꯧꯕ ꯆꯤꯡ ꯑꯗꯨꯗꯒꯤ ꯁꯤꯡ ꯀꯣꯛꯊꯣꯡ 2-3 ꯆꯜꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯏꯃꯥ, ꯅꯆꯥ ꯍꯜꯂꯛꯂꯦ꯫ ꯍꯩꯃꯥ, ꯏꯆꯥ ꯂꯥꯛꯂꯦꯅ? ꯍꯩ ꯉꯥꯏꯈꯣ, ꯏꯃꯥꯅꯦ, ꯃꯩ ꯄꯨꯊꯣꯔꯛꯀꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯒꯤ ꯃꯃꯥꯅ ꯊꯧꯕꯕꯨ ꯎꯆꯥꯅ ꯃꯩ ꯑꯣꯛꯊꯣꯛꯄꯤꯔꯝꯃꯤ꯫ ꯊꯧꯕ ꯃꯩ ꯑꯣꯛꯂꯒ ꯁꯤꯡꯕꯨꯟ 2-3ꯗꯨ ꯁꯪꯒꯣꯏ ꯅꯥꯀꯟꯅ ꯊꯝꯂꯝꯃꯤ꯫ ꯏꯃꯥ, ꯍꯟꯗꯛꯇꯤ ꯁꯤꯡꯕꯨꯟ 2-3ꯁꯦ ꯃꯁꯤ ꯌꯣꯜꯂꯗꯤ ꯁꯦꯟꯐꯝ ꯈꯔꯗꯤ ꯂꯦꯝꯂꯅꯤ ꯏꯃꯥ꯫ ꯊꯧꯕꯒꯤ ꯃꯃꯥꯅ, ꯍꯣꯏꯅꯦ, ꯏꯆꯥꯅ ꯍꯣꯠꯅꯖꯕꯗꯨꯒꯤꯅꯦ, ꯃꯍꯩꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃా ꯃꯆꯥꯗꯨ ꯏꯃꯨꯡꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯅ ꯊꯧꯕꯒꯤ ꯃꯃꯥꯅ ꯃꯆꯥꯕꯨ ꯃꯩ ꯑꯣꯛꯅꯕ ꯄꯨꯊꯣꯔꯛꯄ ꯎꯆꯥꯟ ꯑꯗꯨ ꯊꯧꯕꯅ ꯆꯤꯡꯗꯒꯤ ꯌꯥꯜꯂꯛꯄ ꯆꯜꯂꯛꯄ ꯁꯤꯡꯕꯨꯟ 2-3ꯗꯨꯗ ꯂꯪꯁꯤꯜꯂꯝꯃꯤ꯫ ꯁꯤꯡꯕꯨꯟ 2-3ꯗꯨ ꯃꯩ ꯆꯥꯛꯂꯛꯄꯗꯒꯤ ꯊꯧꯕ ꯍꯣꯏꯒꯤ ꯁꯪꯒꯣꯏ ꯃꯁꯤ ꯐꯥꯎꯕ ꯌꯥꯎꯅ ꯃꯩ ꯆꯥꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯧꯕꯒꯤ ꯃꯃꯥꯅ, ꯍꯩ, ꯀꯔꯤ ꯃꯇꯧꯅ ꯇꯧꯔꯤꯕꯁꯤꯕꯨ? ꯏꯕꯨꯡꯉꯣ, ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦ, ꯁꯪꯒꯣꯏꯁꯦ ꯃꯩ ꯆꯥꯛꯂꯤꯅꯦ ꯅꯪꯕꯣ꯫ ꯊꯧꯕ ꯃꯃꯥꯅ ꯂꯥꯎꯕꯗꯨ ꯇꯥꯕꯗ ꯏꯃꯨꯡꯗꯒꯤ ꯏꯁꯤꯡ ꯄꯨꯟ ꯑꯃ ꯄꯥꯏꯔꯒ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯃꯥ ꯃꯆꯥꯗꯨ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯇꯝ ꯂꯩꯔꯝꯗꯦ꯫ ꯃꯩ ꯆꯥꯛꯂꯤꯕꯗꯨ ꯃꯨꯠꯊꯠꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯀꯥꯏꯅꯊꯪꯗ ꯆꯥꯛꯂꯤꯕ ꯃꯩꯗꯨ ꯃꯨꯠꯊꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯀꯝꯗꯧꯔꯤꯕꯅꯣ ꯁꯤꯕꯣ? ꯏꯃꯥꯅ ꯎꯆꯥꯟꯗꯣ ꯁꯤꯡꯕꯨꯟ ꯃꯌꯥꯗ ꯊꯅꯝꯂ ꯃꯥꯜꯂꯤꯅꯦ꯫ ꯏꯃꯥ, ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕ ꯑꯣꯏꯔꯤꯅꯤ, ꯑꯗꯨꯗ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯁꯪꯒꯣꯏ ꯃꯁꯤꯁꯤ ꯁꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯁꯤ ꯏꯃꯥ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯨ ꯁꯪꯒꯣꯏ ꯃꯁꯤꯗꯨ ꯁꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫
ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯊꯧꯕ ꯇꯧꯔꯨꯕ ꯑꯃꯠꯇ ꯃꯍꯩ ꯐꯪꯗꯕ ꯑꯗꯨꯗ ꯅꯤꯡꯕ ꯌꯥꯝꯅ ꯀꯥꯏꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤꯕꯣ? ꯇꯧꯔꯨꯕ ꯑꯃꯠꯇ ꯅꯥꯇꯩ ꯆꯥꯗꯦ꯫ ꯏꯃꯨꯡꯒꯤ ꯐꯤꯕꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯁꯣꯛꯆꯤꯜꯂꯛꯂꯦ ꯇꯧꯔꯤꯁꯦ꯫ ꯏꯃꯥꯁꯨ ꯌꯨꯝ ꯄꯨꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ꯫ ꯑꯁꯤ ꯈꯟꯅ ꯊꯧꯕ ꯀꯔꯤ ꯇꯧꯁꯤ ꯈꯟꯕꯗ ꯋꯥꯈꯜ ꯐꯨꯃꯪꯅꯔꯝꯃꯤ ꯃꯇꯝꯗꯨꯗ ꯊꯧꯕꯒꯤ ꯌꯨꯝꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯂꯥꯏꯅꯤꯡꯕꯤ ꯑꯃ ꯁꯥꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯏꯃꯥ, ꯀꯔꯤ ꯍꯥꯏꯕꯤꯒꯗꯕꯅꯣ? ꯏꯕꯨꯡꯉꯣ, 이싱 ꯈꯤꯇ ꯊꯛꯆꯒꯦ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕ 이몽ꯗꯒꯤ 이싱 ꯈꯨꯖꯥꯏ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯁꯨ ꯊꯧꯕꯗꯒꯤ 이싱 ꯈꯨꯖꯥꯏꯗꯨ ꯂꯧꯔꯒ ꯊꯛꯂꯝꯃꯤ꯫ 이bungo, 이마ꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯑꯁꯤ ꯀꯣꯛꯍꯟꯕꯒꯤ ꯃꯁꯤꯒꯤ ꯃꯔꯨ ꯃꯔꯥꯡꯁꯤ ꯊꯥꯔꯒ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯣꯏꯔꯣꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯊꯧꯕꯗ ꯃꯔꯨ ꯃꯔꯥꯡ ꯈꯔ ꯄꯤꯔꯝꯃꯤ꯫ ꯊꯧꯕꯁꯨ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯄꯤꯔꯛꯂꯤꯕ ꯃꯔꯨ ꯃꯔꯥꯡ ꯈꯔꯗꯨ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯊꯧꯕꯗ ꯃꯔꯨ ꯃꯔꯥꯡ ꯈꯔꯗꯨ ꯄꯤꯔꯝꯂꯒ ꯊꯧꯕꯒꯤ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯏꯁꯨ ꯏꯕꯨꯡꯉꯣ, ꯑꯩꯍꯥꯛꯅ ꯄꯤꯔꯤꯕ ꯃꯔꯨ ꯃꯔꯥꯡ ꯑꯗꯨꯅ ꯃꯍꯩ ꯁꯨꯝꯗꯨꯅ ꯋꯥꯠꯇ ꯄꯥꯗꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯣꯏꯔꯣꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯊꯧꯕꯁꯨ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯌꯣꯄꯥꯛ ꯄꯥꯏꯔꯒ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯗꯨ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ 이bungo, ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯏꯃꯥ, ꯏꯪꯈꯣꯜ ꯀꯣꯏꯒꯦ ꯑꯗꯨꯒꯤ ꯇꯧꯔꯤꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯕꯨ ꯃꯔꯨ ꯃꯔꯥꯡꯕꯨ ꯂꯩꯔꯕ꯭ꯔꯣ? ꯂꯩꯔꯦ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯂꯥꯏꯅꯤꯡꯕꯤ ꯑꯃ ꯁꯥꯔꯒ ꯂꯥꯛꯂꯝꯕꯗꯨ ꯃꯃꯥꯗ ꯇꯝꯂꯝꯃꯤ꯫ ꯃꯃꯥꯅ ꯃꯗꯨ ꯇꯥꯕꯗ ꯃꯁꯥꯒꯤ ꯊꯧꯅ ꯍꯥꯞꯂꯝꯃꯤ꯫ ꯊꯧꯕ ꯏꯪꯈꯣꯜꯗꯨ ꯇꯧꯕ ꯂꯣꯏꯔꯕꯗ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯄꯤꯔꯝꯕ ꯃꯔꯨ ꯃꯔꯥꯡ ꯃꯌꯥꯝꯗꯨ ꯍꯨꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯏꯃꯥ, ꯍꯟꯗꯛꯀꯤ ꯃꯍꯩ ꯃꯔꯣꯡ ꯃꯌꯥꯝꯁꯤꯒ ꯃꯍꯩ ꯆꯥꯗ꯭ꯔꯕꯗꯤ ꯅꯆꯥꯗꯤ ꯍꯤꯡꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ꯫ ꯍꯤꯡꯕꯒꯤ ꯎꯄꯥꯏ ꯑꯃꯇ ꯂꯩꯒꯗꯧ ꯃꯥꯟꯗ꯭ꯔꯦ ꯏꯃꯥ꯫ ꯍꯥꯏ ꯑꯉꯥꯎꯕꯧ, ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯋꯥꯈꯜ ꯍꯟꯊꯔꯤꯕꯅꯣ? ꯂꯥꯏꯅ ꯇꯝꯕ ꯑꯃ ꯂꯥꯛꯆꯅꯤ, ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯒꯤ ꯃꯃꯥꯅ ꯊꯧꯕꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯊꯧꯕꯒꯤ ꯏꯪꯈꯣꯜꯗꯨ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯄꯤꯔꯝꯕ ꯃꯔꯨ ꯃꯔꯥꯡ ꯃꯌꯥꯝꯗꯨꯗꯒꯤ ꯃꯔꯤꯛ ꯆꯨꯝꯕ ꯃꯍꯩ ꯃꯔꯣꯡ ꯀꯌꯥ ꯄꯥꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯥꯏ ꯐꯠꯇꯕꯅ ꯑꯃꯨꯛ ꯀꯥꯟꯅꯗꯦ꯫ ꯊꯧꯕꯒꯤ ꯃꯍꯩ ꯃꯔꯣꯡ ꯃꯌꯥꯝꯁꯤ ꯑꯩꯅ ꯊꯦꯕ ꯑꯣꯜꯂꯒ ꯂꯣꯏꯅ ꯍꯦꯛꯇ ꯆꯥꯊꯣꯛꯀꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯅ ꯊꯦꯕ ꯑꯣꯜꯂꯒ ꯊꯧꯕꯒꯤ ꯃꯍꯩ ꯃꯔꯣꯡ ꯃꯌꯥꯝꯗꯨ ꯆꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯊꯧꯕꯅ ꯃꯥꯒꯤ ꯏꯪꯈꯣꯜꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯍꯩ ꯃꯔꯣꯡ ꯃꯌꯥꯝꯗꯨ ꯖꯤꯕ ꯄꯥꯟꯕ ꯑꯃꯅ ꯆꯤꯛꯂꯒ ꯆꯥꯈꯤꯕꯒꯤ ꯃꯆꯦꯠ ꯃꯀꯥꯏ ꯀꯌꯥ ꯑꯃ ꯂꯩꯃꯥꯏꯗ ꯇꯥꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯩ ꯃꯔꯣꯡ ꯃꯌꯥꯝꯁꯤ ꯁꯥ ꯑꯃ ꯂꯥꯛꯂꯒ ꯆꯥꯔꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯐꯩ, ꯈꯪꯒꯅꯤ ꯀꯔꯝꯕ ꯁꯥꯕꯨ ꯑꯣꯏꯔꯤꯒꯕ ꯍꯦꯛꯇ ꯐꯥꯔꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯊꯧꯕꯅ ꯁꯥ ꯐꯥꯅꯅꯕ ꯁꯔꯪ ꯑꯃ ꯁꯥꯔꯝꯃꯤ꯫ ꯊꯧꯕ ꯁꯔꯪꯗꯨ ꯁꯥꯕ ꯂꯣꯏꯔꯕꯗ ꯃꯥꯒꯤ ꯏꯪꯈꯣꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯅ ꯊꯦꯕ ꯑꯃꯨꯛ ꯁꯥꯔꯒ ꯊꯧꯕꯒꯤ ꯃꯍꯩ ꯃꯔꯣꯡ ꯃꯌꯥꯝꯗꯨ ꯆꯥꯕ ꯍꯧꯔꯝꯃꯤ꯫ ꯑꯣ, ꯑꯁꯤꯒꯤ ꯊꯦꯕꯁꯤꯅ ꯑꯣꯏꯔꯦ ꯃꯍꯩ ꯃꯔꯣꯡ ꯃꯌꯥꯝꯁꯤ ꯆꯥꯊꯣꯛꯂꯤꯕꯁꯤ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯉꯁꯤꯗꯤ ꯅꯍꯥꯛ ꯑꯩꯅ ꯐꯥꯕ ꯇꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯅ ꯂꯥꯏ ꯐꯠꯇꯕꯗ ꯑꯣꯟꯕ ꯊꯦꯕꯗꯨ ꯐꯥꯔꯝꯃꯤ꯫ ꯍꯩ, ꯅꯪ ꯉꯁꯤꯗꯤ ꯐꯥꯔꯦꯗꯅ꯫ ꯅꯍꯥꯛꯅ ꯑꯩꯒꯤ ꯃꯍꯩ ꯃꯔꯣꯡ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯆꯤꯛꯈꯥꯏꯕꯅꯦꯕ꯫ ꯑꯗꯨꯅ ꯅꯪ ꯁꯔꯪ ꯃꯅꯨꯡꯗ ꯂꯩꯕ ꯇꯥꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯅ ꯂꯥꯏ ꯐꯠꯇꯕꯅ ꯑꯣꯟꯕ ꯊꯦꯕ ꯑꯗꯨꯕు ꯁꯔꯪ ꯃꯅꯨꯡꯗ ꯂꯪꯁꯤꯜꯂꯝꯃꯤ꯫ ꯂꯥꯏ ꯐꯠꯇꯕ ꯑꯗꯨ ꯊꯦꯕ ꯑꯣꯜꯂꯒ ꯂꯩꯕꯅ ꯃꯥꯒꯤ ꯂꯥꯏ ꯐꯠꯇꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯕꯁꯨ ꯄꯨꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯇ ꯁꯔꯪ ꯃꯅꯨꯡꯗ ꯂꯩꯕ ꯇꯥꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯊꯧꯕꯁꯤ ꯑꯩꯕꯨ ꯂꯥꯏ ꯐꯠꯇꯕꯅꯤ ꯍꯥꯏꯕ ꯈꯪꯗꯕꯅꯤꯅ ꯑꯩꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯦꯕ꯫ ꯑꯩꯒꯤ ꯂꯥꯏ ꯐꯠꯇꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯃꯌꯥꯝꯗꯨ ꯄꯨꯊꯣꯛꯄ ꯌꯥꯔꯝꯂꯕꯗꯤ ꯃꯁꯤ ꯉꯁꯥꯏꯅ ꯎꯐꯨꯜ ꯑꯣꯜꯂꯗꯕꯅꯤ꯫ ꯑꯁꯤ ꯈꯟꯗꯨꯅ ꯂꯥꯏ ꯐꯠꯇꯕ ꯑꯗꯨ ꯈꯣꯏꯁꯥꯎꯅꯅ ꯁꯔꯪ ꯃꯅꯨꯡꯗ ꯂꯩꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯧꯕꯅ ꯁꯔꯪ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯂꯥꯏ ꯐꯠꯇꯕꯅ ꯑꯣꯟꯕ ꯊꯦꯕꯗꯨ ꯈꯨꯜꯒꯤ ꯑꯉꯥꯡ ꯈꯔꯗ ꯆꯥꯖꯔꯣ ꯍꯥꯏꯅ ꯄꯤꯊꯣꯛꯂꯝꯃꯤ꯫ ꯍꯩ ꯊꯦꯝꯕꯨꯡ, ꯏꯁꯦ ꯅꯈꯣꯏꯗꯤ ꯊꯦꯕꯁꯨ ꯆꯥꯗꯥꯏꯅꯦ, ꯏꯁꯦ ꯆꯥꯖꯔꯣ꯫ ꯇꯥ ꯊꯧꯕ, ꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯐꯥꯔꯛꯏꯅꯣ? ꯑꯣꯟꯊꯣꯛꯅ ꯍꯥꯎꯔꯅꯤꯗ꯫ ꯑꯩꯈꯣꯏ ꯏꯪꯈꯣꯜꯗꯒꯤꯅꯤ, ꯄꯨꯔꯣ ꯄꯨꯔꯣ꯫
ꯊꯧꯕꯅ ꯁꯔꯪ ꯑꯗꯨ ꯊꯦꯝꯕꯨꯡꯅ ꯄꯤꯔꯝꯃꯤ ꯃꯗꯨ ꯎꯔꯒ ꯁꯔꯪ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯂꯥꯏ ꯐꯠꯇꯕꯅ ꯑꯣꯟꯕ ꯊꯦꯕꯗꯨ ꯃꯩ ꯍꯧꯅ ꯁꯥꯎꯔꯝꯃꯤ꯫ ꯈꯪꯅꯤ ꯅꯪ ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯒꯦ ꯍꯥꯏꯗꯣ ꯅꯪ ꯈꯪꯍꯟꯈꯤꯕꯅ ꯑꯩꯕꯨ ꯆꯥꯒꯦ ꯀꯥꯏꯅ ꯈꯟꯖꯕ ꯁꯥꯔꯤ꯫ ꯂꯥꯏ ꯐꯠꯇꯕꯅ ꯑꯣꯟꯕ ꯊꯦꯕ ꯑꯗꯨꯕꯨ ꯃꯕꯨꯛꯅꯤꯡꯗ ꯑꯗꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯊꯦꯝꯕꯨꯡꯁꯨ ꯁꯔꯪꯗꯨ ꯄꯥꯏꯔꯒ ꯃꯥꯒ ꯂꯣꯏꯅꯕ ꯃꯔꯨꯞ ꯈꯔꯒ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯃꯣꯡꯁꯣꯡ ꯑꯣꯏꯅ ꯇꯧꯕ ꯃꯐꯝ ꯑꯃꯗ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯊꯦꯝꯕꯨꯡꯅ ꯃꯇꯥꯎ ꯃꯌꯥꯝ ꯊꯦꯕꯁꯤ ꯁꯣꯏꯗ ꯍꯦꯛꯇ ꯃꯔꯤꯔꯁꯤꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯕꯨꯡꯅ ꯁꯔꯪ ꯑꯗꯨꯒꯤ ꯃꯊꯣꯡꯗꯨ ꯍꯥꯏꯗꯣꯛꯂꯒ ꯊꯦꯕꯗꯨ ꯂꯧꯊꯣꯛꯀꯦ ꯇꯧꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯊꯦꯕ ꯑꯗꯨꯒꯤ ꯃꯌꯥꯅ ꯊꯦꯝꯕꯨꯡꯒꯤ ꯃꯈꯨꯠꯇ ꯆꯤꯛꯂꯝꯃꯤ꯫ ꯑꯩꯌꯣ ꯃꯁꯤꯒꯤ ꯊꯦꯕꯁꯤ ꯈꯨꯠꯇꯒ ꯆꯤꯛꯇꯅꯒ ꯇꯧꯏꯅꯦ ꯅꯪ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯔꯤꯔꯗꯧꯔꯕꯅꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯥꯏ ꯐꯠꯇꯕꯅ ꯑꯣꯟꯕ ꯊꯦꯕꯗꯨ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯃꯁꯛꯇ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯉꯥꯡ ꯃꯌꯥꯝꯗꯨ ꯈꯪꯗꯨꯅ ꯃꯥꯅ ꯊꯣꯛꯄ ꯄꯪꯆꯦꯅ ꯆꯦꯟꯅꯈꯤꯔꯝꯃꯤ꯫ ꯑꯩꯕꯨ ꯆꯥꯅꯤ ꯀꯥꯏꯅ ꯍꯥꯏꯖꯕ ꯁꯥꯔꯤ ꯑꯩ ꯎꯕꯗ ꯀꯥꯏꯗ ꯆꯦꯟꯈ꯭ꯔꯦ꯫ ꯊꯧꯕ ꯉꯁꯤꯕꯨꯗꯤ ꯅꯪꯅ ꯑꯩꯕꯨ ꯐꯥꯔꯦ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯅꯪꯕꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯁꯨꯛꯄꯥꯟ ꯄꯥꯜꯍꯜꯂꯣꯏ꯫ ꯑꯁꯤ ꯈꯟꯗꯨꯅ ꯂꯥꯏ ꯐꯠꯇꯕ ꯑꯗꯨ ꯁꯥꯎꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯧꯕꯗꯤ ꯊꯦꯕ ꯑꯗꯨ ꯐꯥꯔꯕꯅꯤꯅ ꯀꯔꯤꯁꯨ ꯊꯣꯏꯅ ꯇꯧꯔꯣꯏ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯍꯩꯁ ꯊꯦꯕꯗꯨꯅ ꯆꯤꯛꯊꯠꯂꯝꯗ꯭ꯔꯕꯗꯤ ꯃꯍꯩ ꯃꯔꯣꯡꯁꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯨꯝꯂꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯐꯔꯦ ꯑꯩꯒꯤ ꯂꯥꯏꯕꯛꯀꯤꯅꯤ ꯈꯜꯂꯒꯦ꯫ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯊꯦꯝꯕꯨꯡ ꯍꯣꯏꯗ ꯊꯦꯕꯗꯨ ꯆꯥꯎ ꯍꯥꯏꯅ ꯄꯤꯔꯨꯕꯔꯣ? ꯍꯣꯏꯃ ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯑꯣꯟꯊꯣꯛꯄꯒꯤ ꯃꯇꯧꯅꯤ ꯅꯪꯅ ꯄꯤꯔꯨꯕ ꯊꯦꯕꯗꯣ ꯂꯥꯏ ꯐꯠꯇꯕ ꯑꯃ ꯑꯣꯜꯂꯛꯇꯅ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯀꯥꯏꯗ ꯆꯦꯟꯅꯩ ꯍꯥꯏꯔꯤꯅꯦ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯗꯨꯕꯨ ꯑꯁꯦꯡꯕꯔꯣ ꯏꯃꯥ? ꯑꯁꯦꯡꯕꯔ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯇꯥꯃꯨꯅ ꯇꯝꯂꯛꯄꯅꯤꯅꯦ꯫ ꯊꯧꯕ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯝꯃꯤ꯫ ꯂꯥꯏ ꯐꯠꯇꯕ ꯑꯣꯏꯔꯕꯗꯤ ꯃꯥꯒꯤꯗ ꯑꯃꯨꯛ ꯍꯜꯂꯛꯂꯕꯗꯤ ꯍꯥꯏꯅꯁꯨ ꯈꯜꯂꯝꯃꯤ꯫ ꯏꯃꯥ ꯑꯩ ꯃꯥꯏꯕ ꯂꯨꯈꯣꯏꯒꯤꯗ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯧꯕ ꯃꯥꯏꯕ ꯂꯨꯈꯣꯏꯒꯤꯗ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯥꯏꯕ ꯂꯨꯈꯣꯏꯗꯨ ꯊꯧꯕ ꯎꯕꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯊꯧꯕꯕꯨ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯊꯧꯕ ꯀꯩꯗꯧꯔꯦ ꯇꯥꯍꯥ ꯂꯥꯛꯂꯤꯕꯗꯨꯅ? ꯄꯥꯕꯨꯡ ꯅꯁꯥ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯅꯪꯂꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯅ ꯃꯍꯥꯛꯅ ꯊꯦꯕ ꯐꯥꯕ ꯑꯃꯗꯤ ꯊꯦꯝꯕꯨꯡ ꯍꯣꯏꯅ ꯊꯦꯡꯅꯕ ꯊꯧꯗꯣꯛ ꯃꯌꯥꯝꯗꯨ ꯇꯝꯂꯝꯃꯤ꯫ ꯃꯥꯏꯕ ꯂꯨꯈꯣꯏꯁꯨ ꯊꯧꯕꯅ ꯋꯥꯔꯤ ꯂꯤꯔꯤꯕ ꯃꯌꯥꯝꯗꯨ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯅ ꯆꯨꯝꯂꯕꯗꯤ ꯂꯥꯏ ꯐꯠꯇꯕꯗꯣ ꯅꯪꯒꯤ ꯏꯪꯈꯣꯜ ꯆꯥꯏꯒꯣꯏꯅꯨꯡꯗ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ꯫ ꯑꯗꯨꯅ ꯃꯉꯣꯟꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯅꯪ ꯈꯨꯔꯥꯅ ꯇꯧꯕꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯄꯥꯕꯨꯡꯅ ꯐꯅꯕ ꯁꯤꯟꯕꯤꯌꯨ ꯅꯆꯥꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ꯫ ꯑꯁꯤ ꯍꯥꯏꯅ ꯊꯧꯕꯅ ꯈꯨꯝꯂꯝꯃꯤ꯫ ꯃꯥꯏꯕ ꯂꯨꯈꯣꯏꯅ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯊꯧꯕꯒꯤ ꯏꯪꯈꯣꯜ ꯆꯥꯏꯒꯣꯏꯅꯨꯡꯗꯨꯗ ꯂꯥꯏ ꯐꯠꯇꯕꯗꯨꯅ ꯆꯪꯕ ꯉꯝꯗꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯏꯕꯨꯡꯉꯣ ꯊꯧꯕ ꯉꯁꯤꯗꯒꯤꯗꯤ ꯐꯠꯇꯕ ꯂꯥꯏ ꯂꯥꯈꯥ ꯂꯥꯛꯂꯕꯁꯨ ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯔꯣꯏꯗꯕꯅꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯂꯨꯈꯣꯏꯗꯨ ꯊꯧꯕꯗ ꯍꯥꯏꯒꯗꯕ ꯋꯥ ꯈꯔ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏ ꯐꯠꯇꯕ ꯑꯗꯨ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯅ ꯊꯧꯕꯒꯤ ꯏꯪꯈꯣꯜꯗ ꯆꯪꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯪꯈꯣꯜꯒꯤ ꯂꯩꯋꯥ ꯑꯗꯨꯒꯤ ꯃꯌꯥꯏꯅ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯒꯤ ꯃꯁꯥꯗ ꯊꯦꯡꯕ ꯃꯇꯝꯗ ꯃꯩ ꯍꯧꯔꯝꯃꯤ꯫ ꯍꯩ ꯃꯩ ꯍꯧꯏꯅ ꯃꯁꯤꯒꯤ ꯊꯧꯕꯁꯤ ꯑꯩꯕꯨ ꯆꯪꯕ ꯉꯝꯗꯅꯕ ꯍꯥꯏꯗꯅ ꯃꯥꯏꯕ ꯀꯛꯇꯥꯅꯗꯅ ꯇꯧꯔꯤ꯫ ꯑꯗꯨꯕꯨꯗꯤ ꯐꯩ ꯑꯩꯅ ꯇꯟꯖꯥ ꯐꯪꯕ ꯅꯨꯃꯤꯠꯇ ꯅꯪ ꯅꯨꯡꯉꯥꯏꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏ ꯐꯠꯇꯕ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯑꯌꯦꯠ ꯑꯄꯟ ꯄꯤꯕ ꯉꯝꯗ꯭ꯔꯕꯅꯤ꯫ ꯊꯧꯕꯒꯤ ꯏꯪꯈꯣꯜꯗ ꯍꯧꯔꯤꯕ ꯃꯍꯩ ꯃꯔꯣꯡ ꯃꯌꯥꯝꯗꯨ ꯃꯍꯩ ꯆꯨꯝꯂꯝꯃꯤ꯫ ꯏꯃꯥ ꯍꯟꯗꯛꯇꯤ ꯅꯆꯥꯁꯤ ꯃꯄꯨꯅ ꯆꯥꯟꯕꯤꯔ ꯃꯥꯜꯂꯤ꯫ ꯏꯆꯥꯅ ꯋꯥꯅ ꯍꯣꯠꯅꯖꯕꯗꯨꯗ ꯄꯦꯟꯕꯤꯗꯨꯅ ꯏꯃꯥ ꯏꯆꯥꯒꯤ ꯑꯋꯥꯕꯁꯤ ꯀꯣꯛꯄꯤꯕ ꯑꯣꯏꯔꯤꯅꯤ꯫ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯈꯔ ꯀꯣꯝꯂꯤꯉꯩꯁꯤꯗ ꯅꯪꯕꯨ ꯂꯨꯍꯣꯡꯅꯕ ꯇꯧꯍꯧꯕꯅ ꯐꯔꯣꯏꯗ꯭ꯔꯣ? ꯏꯃꯥ ꯑꯗꯨꯗ ꯅꯨꯄꯤꯕꯨ ꯂꯩꯇ꯭ꯔꯤ꯫ ꯑꯗꯨꯒꯤꯗꯤꯅꯦ ꯅꯪ ꯀꯔꯤꯃꯇ ꯋꯥꯔꯨꯅꯨ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯏꯃꯥꯅ ꯄꯥꯝꯖꯕ ꯏꯃꯧ ꯑꯃ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯊꯧꯕ ꯃꯃꯥꯅ ꯁꯤꯟꯗꯨꯅ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅ ꯁꯤꯡꯅꯔꯝꯃꯤ꯫ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯅꯨꯄꯤꯗꯨ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯅꯨꯄꯤꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯊꯧꯕꯒ ꯅꯨꯄꯤꯗꯨꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯊꯧꯕꯒꯤ ꯅꯨꯄꯤꯅ ꯂꯝꯇꯨ ꯁꯦꯡꯕꯗ ꯏꯃꯨꯡꯒꯤ ꯀꯥꯆꯤꯜ ꯑꯃꯗ ꯅꯨꯡꯗꯨꯝ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏꯗꯨꯅ ꯅꯨꯡꯗꯨꯝ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯗꯅ ꯂꯪꯊꯣꯛꯂꯝꯃꯤ꯫ ꯂꯥꯏ ꯐꯠꯇꯕꯅ ꯉꯁꯤꯒꯤ ꯇꯥꯟꯖꯥꯁꯤ ꯑꯩꯅ
ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯉꯥꯏꯔꯛꯂꯤꯕ? ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯅ ꯊꯧꯕꯒꯤ ꯏꯪꯈꯣꯜꯗ ꯆꯪꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯒꯤ ꯇꯨꯡꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯂꯦꯞꯂꯛꯂꯝꯃꯤ꯫ ꯅꯍꯥꯛꯅ ꯊꯧꯕꯒꯤ ꯃꯐꯝꯗ ꯃꯤꯠꯌꯦꯡ ꯇꯥꯔꯝꯕꯗꯣ ꯃꯇꯝ ꯍꯦꯜꯂꯤ꯫ ꯅꯍꯥꯛ ꯂꯥꯏꯔꯝꯂꯤꯗ ꯆꯠꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯊꯧꯕꯒꯤ ꯏꯃꯨꯡꯗꯨ ꯀꯅꯥꯅꯁꯨ ꯃꯤꯠꯌꯦꯡ ꯆꯪꯗꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫